Amazing Bible Prophecy Ministry na thangja khudingi Sacred Rapture Antichrist 7-year Tribulation nainabagi thamda taram nokchari ngasi ahanbu ina 7-year Tribulation asigi maramda aikoine nasi masigi maram nainaba matamda aikoina Daniel 9 gi 24 to 27 gi 70 week prophecy maroina yam maroiba Christian singi damaktadi aikoina Messianic Prophecy adi koi Krista aduna lakadabagi prophecy ado masida mayekshana mana pokpa aduga mana laiming daw mana sibadugi maramda fadana tawe haribase fadana ekoi khangminasi aduga haribe prophecy ase kamaina lan sinaba masiga aroiba chayol ase kamaina end time gi matam aroiba matamda 7-year tribulation apply tawbra habdo madugi maramda ekoina mathang manang naina ekoi nainagani ahanbada ekoi ishorda प्रार्थना tawsi sagada laiba ipa ishor maroina ekoina Messianic Prophecy Daniel 9 24 to 27 ase masa thana ekoi khara nainagadawri aduga 7-year tribulation asigi maramda ju nainagani masida nana popina be thawai sengbuduram loina bi aina ngam khuding na ke namu wahenbiu tari bisna usin nana mangan pibiduna amam badegi asumba lambida propong bai bi wahenbiu Prabhu Yesu Christ gi minda kuramjari amen ekoi Daniel 8:27 paminase aduga Daniel ai ase choktadana numit kharani narami adudagi aina hugutuna ningthaugi thabak sing torami darshan aduda ai ngaklami adubu kana amatana badu khanglamde hade Daniel chapter 8 ta Daniel the vision khara ulami hairabudi ya hameng labaga yaw laba masa ani gi lani hairabadu fazana explain tawgare Daniel 8 ta 20 da ju fazana explain majidi medo persia ge greece ke lan thingnamne adubu mana khangdaba vision ama yorami madu karambano haibse ko yingminajeba karamba darshan mana khangnamdabage maroina 8:14 gi haidi numit lising ani ga som humphute masi loibada sanctuary singdokani haidiba prophecy ase haidiba Daniel chapter 8 da fazana explain taramde haibse kari oigadage haibse maramda ma khalame aduna mahang narami haibneba chinausa aduga haidiba prophecy ase karamba matamda hogani habsneba adu masiga answer je ekoina Daniel 9 gi 24 to 27 da phangeba aduga ekoina Daniel 8:14 ga Daniel 9 gi 24 ga 27 ga kamaina link oina bra habse khoni yengba yai Daniel 8 gi 13-14 da paliba vision habse sajone aduga Daniel 9 gi 20-24 da paliba vision habse Hebrew gi waida mare habse sajone gi saruk amaneba aduna hariba Daniel 9 gi 24 na 27 gi vision ase ngasai gi Daniel 8:14 gi lemauba saruk amani habse masine asumna makoise mari leine aduga 8:14 natraga 70 week prophecy ase karamba matamda hobage ekoi amug yengmanase Daniel 9 gi 25 ta hai maram aduna khang amsung wakal taw Jerusalem bu hanjinnaba amsung saganaba yathang tholakpadagi hoduna mapu masi phawa masi habdi Messiah habni akoina Greek dana Christa habni adu phawa sayon tare amsung sayon humpani to oigine habni haidi sayon tare amaga sayon humpani to amaka bujalagadi sayon humpamapan haidi ngasai gi Jerusalem hanjinna ba amsung sagana ba yathang pirakpadagi sayon humpamapa laira kanda Messiah aje uba phangane ba asauba lambi amsung chapel amuhanna sagakani khudong thiba matam singda aduga ikoina hairiba yathang Jerusalem bu hanjinaba amsung saganaba yathang tholokpadigi hairiba decree ase hoganeba aduna Jerusalem bu hanjinaba amasung saganaba yathang je karamba Chahida karamba matamda thokibage aikoi amu yengminaseba itihas ta ikoina khara phakatlaga yengba dai sinausa aduna 500 aina tarik mari khak pijagani sok mari khak pijagani hairibse amu yengminase masi mari sidagi asumba khangadabneba 536 BC da Cyrus na haidi Israel macha singbu Babylon bu maithiba pire adu Israel macha singbu mana kanbaneba adu masima gi maramda Isaiah 44 gi 21 dagi na 45 gi 13 phawu manungda Isaiah pro na Israel macha singje Cyrus gi mapana kanbigene haje prophecy loi ugrabneba aduna maduni go aduna mark 533 da si aduna mana hingni matamda capture thobu matam 536 gi matamda mana yathang toeba ishor gi laisang Jerusalem da leriba ishor gi laisang do sana bi yathang toeba
ꯑꯗꯨꯗꯒꯤ ꯃꯤ ꯈꯔ ꯆꯠꯂꯒ ꯃꯁꯤ ꯁꯥꯕ ꯍꯧꯋꯦꯕ ꯑꯗꯨ ꯁꯥꯍꯧꯔꯦ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯔꯕꯁꯨ 515 BC ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯇꯦꯝꯄꯜꯗ ꯁꯥꯔꯒ ꯂꯣꯏꯁꯤꯜꯂꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯑꯦꯕ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯖꯔꯥ 6ꯒꯤ 15ꯗ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛ 519ꯗꯁꯨ ꯗꯤꯀ꯭ꯔꯤ ꯑꯃ ꯊꯣꯛꯑꯦꯕ ꯃꯣꯏꯀꯣ ꯗꯥꯔꯦꯁ ꯍꯩꯁꯇꯥꯄꯦꯁ ꯍꯥꯏꯔꯤꯕꯁꯤꯅ ꯃꯁꯤꯅ ꯀꯔꯤ ꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯊꯤꯡꯉꯨꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯂꯥꯏꯁꯪ ꯁꯥꯕ ꯃꯇꯝꯗ ꯁꯦꯅꯥꯁꯔꯤꯕ ꯌꯦꯡꯅꯕ ꯃꯌꯥꯝꯅ ꯂꯥꯏꯁꯪ ꯁꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒ ꯏꯁꯣꯔ ꯃꯤꯁꯤꯡꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯀꯩꯅꯣ ꯁꯥꯏꯔꯁꯅ ꯁꯥꯎ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯁꯥꯕꯅꯤ ꯍꯥꯏ ꯐꯔꯦ ꯌꯦꯡꯉꯣꯅ ꯐꯥꯀꯠꯂ ꯌꯦꯡꯕ ꯃꯇꯝꯗ ꯐꯪꯉꯦꯕ ꯐꯪꯕꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯃꯁꯤꯗꯤ ꯁꯥꯏꯔꯁꯅ ꯄꯤꯔꯝꯗ꯭ꯔꯤꯒꯤꯁꯦ ꯑꯃꯨꯛ ꯃꯥꯅ ꯆꯦꯠꯁꯤꯜꯍꯟꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯕ ꯍꯟꯕꯅꯦꯕ 519 ꯑꯗꯨꯗꯒꯤ 515ꯗ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯁꯥꯕꯁꯤ ꯂꯣꯏꯌꯦꯕ ꯃꯊꯪꯗ ꯑꯍꯨꯝꯁꯨꯕꯅ 457 BC ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯇꯦꯛꯖꯔꯖꯤꯁ ꯂꯣꯡꯒꯤ ꯃꯦꯅꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯅ ꯑꯦꯖꯔꯥ 7ꯒꯤ 7 11 to 13 21ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯥꯅ ꯗꯤꯀ꯭ꯔꯤ ꯑꯃ ꯊꯣꯛꯑꯦꯕ ꯌꯥꯊꯪ ꯑꯃ ꯊꯣꯛꯑꯦ ꯃꯗꯨꯗꯤ ꯌꯦꯔꯨꯁꯥꯂꯦꯝꯁꯦ ꯍꯟꯖꯟꯅꯕ ꯑꯃꯁꯨꯡ ꯅꯧꯅ ꯁꯦꯝꯒꯠꯅꯕ ꯌꯥꯊꯪꯁꯦ ꯃꯥꯅ ꯊꯣꯛꯑꯦꯕ ꯑꯗꯨ ꯃꯥꯅ ꯄꯥꯟꯕ ꯍꯧꯕ ꯆꯍꯤꯁꯦ 464 BCꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯇꯔꯦꯠꯁꯨꯕ ꯄꯥꯟꯕ ꯍꯥꯏꯕꯅꯤ ꯑꯦꯖꯔꯥ 7ꯒꯤ ꯇꯔꯦꯠꯁꯨꯕ ꯄꯥꯟꯕ ꯆꯍꯤꯗꯤ 457 BCꯅꯦꯕ ꯃꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯖꯔꯥ 7ꯒꯤ 12 13 ꯑꯗꯨꯒ 21ꯁꯦ ꯅꯈꯣꯏꯅ ꯄꯥꯕ ꯌꯥꯏ ꯃꯁꯤ ꯄꯥꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯃꯁꯤꯁꯦ ꯄꯥꯕꯤꯔꯣ ꯑꯩ ꯃꯇꯝ ꯂꯩꯇꯦ ꯃꯔꯨꯑꯣꯏꯅ ꯍꯣꯜ ꯆꯦꯞꯇꯔꯁꯦ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯒꯅꯦꯕ ꯃꯗꯨꯗꯒꯤ ꯃꯥ ꯌꯥꯊꯪ ꯊꯣꯛꯄꯗꯒꯤ ꯑꯦꯖꯔꯥꯅ ꯃꯥꯒꯤ ꯃꯣꯏꯒꯤ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯗꯨꯒ ꯃꯥꯒ ꯃꯇꯨꯡ ꯏꯟꯅ ꯂꯥꯡꯅꯤꯡꯕ ꯃꯌꯥꯝꯗ ꯄꯨꯔꯀꯥꯟꯗ ꯖꯦꯔꯨꯁꯥꯂꯦꯝ ꯆꯠꯄꯅꯦꯕ ꯆꯠꯂꯀꯥꯟꯗ ꯃꯥꯒꯤ ꯖꯦꯔꯨꯁꯥꯂꯦꯝꯗ ꯁꯥꯕ ꯈꯣꯠꯄ ꯃꯤ ꯂꯩꯅꯕ ꯈꯣꯠꯅꯕ ꯑꯗꯩ ꯂꯥꯏꯁꯪ ꯁꯥꯕ ꯈꯣꯠꯄ ꯂꯣꯏꯅ ꯇꯧꯔꯕꯅꯤꯅ ꯊꯕꯛ ꯊꯧꯔꯝꯗꯣ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯗꯦꯠꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯖꯦꯕ 444 BC ꯍꯥꯏꯕꯁꯤꯅ ꯃꯁꯤꯅ Commission of Nehemiah from Artaxerxes ko Artaxerxesna magi kunsuba sahida Nehemiah amuk Nehemiah ko Nehemiah sina Nehemiah chapter 2 da nokoi pana pabiro Nehemiah jin haji Artaxerxes ki magi cupbearer ni haidi magi saba thakpa senaba nupane mai maithong nungai tabdu bumda kaidore ambatanda mana sumai tobna ai yum sumaina Jerusalem le mang tak tun leire masi sanaba thabukse pami na haiba matanda ꯑꯗꯨ ꯃꯥꯅ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯅꯤ ꯑꯗꯨ ꯆꯠꯂꯣꯅ ꯌꯥꯊꯪ ꯄꯤꯕꯅꯦꯕ ꯍꯥꯏꯔꯤꯕꯁꯤ ꯁꯨꯝ ꯁꯝꯅ ꯍꯥꯟꯅ ꯁꯥꯕ ꯍꯧꯈ꯭ꯔꯕ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯕ ꯆꯠꯄꯅꯦꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯌꯥꯝꯕ ꯄ꯭ꯔꯣꯇꯦꯁꯟꯁꯤꯡꯅ ꯃꯁꯤꯒꯤ 444 BCꯁꯦ ꯃꯁꯤ ꯖꯦꯔꯨꯁꯥꯂꯦꯝ ꯍꯟꯖꯟꯅꯕ ꯑꯃꯁꯨꯡ ꯁꯥꯒꯠꯅꯕ ꯌꯥꯊꯪꯅꯦꯅ ꯂꯧꯋꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤ ꯂꯥꯜꯂꯦ ꯅꯈꯣꯏꯅ ꯍꯣꯜ ꯆꯦꯞꯇꯔꯁꯤ ꯅꯈꯣꯏꯅ ꯆꯦꯞꯇꯔ 2ꯁꯦ ꯄꯥꯕꯤꯌꯨꯕ ꯑꯗꯨꯅ ꯑꯌꯥꯝꯕ ꯄ꯭ꯔꯣꯇꯦꯁꯟꯁꯤꯡꯅ ꯃꯁꯤ 444 BCꯗꯒꯤ ꯄ꯭ꯔꯣꯐꯦꯁꯤꯁꯦ ꯍꯧꯋꯦꯕ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯍꯣꯜꯂꯦ ꯑꯗꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯐꯖꯅ ꯌꯦꯡꯃꯤꯟꯅꯁꯦꯕ ꯑꯗꯨꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯦꯔꯨꯁꯥꯂꯦꯝ ꯍꯟꯖꯟꯅꯕ ꯗꯤꯀ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯑꯁꯦꯡꯕ ꯆꯍꯤꯁꯦ 457 BCꯁꯦ ꯃꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯒꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯦꯛꯖꯦꯛꯇꯦꯠ ꯆꯍꯤꯗꯣ ꯑꯩꯈꯣꯏꯅ ꯐꯪꯒꯅꯦꯕ ꯃꯥꯒꯤ ꯑꯃꯨꯛ ꯍꯣꯠꯄꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯌꯦꯡꯒꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯁꯤ ꯈꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯣꯏ ꯕꯥꯏꯕꯜꯗꯗꯤ ꯅꯣꯡꯃꯒ ꯆꯍꯤ ꯑꯃꯒ ꯃꯥꯟꯅꯩꯕ ꯄ꯭ꯔꯣꯐꯦꯁꯤꯅꯤꯀꯣ ꯋꯥ ꯇꯥꯛꯊꯣꯛꯄꯗ Ezekiel 4:6 number 14:34 ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯝ ꯍꯥꯏꯖꯈ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯍꯜꯂꯔꯣꯏ ꯑꯗꯨꯅ ꯕꯥꯏꯕꯜꯗꯗꯤ ꯆꯍꯤ ꯑꯃꯁꯦ 360ꯒ ꯃꯥꯟꯅꯩ ꯊꯥ ꯑꯃꯗ ꯅꯨꯃꯤꯠ 52ꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯕꯁꯦ ꯅꯣꯡꯃꯒ ꯆꯍꯤ ꯑꯃꯒ ꯃꯥꯟꯅꯩ ꯃꯁꯤ ꯀꯥꯎꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯄ ꯍꯧꯔꯁꯦꯕ ꯗꯥꯅꯤꯌꯦꯜ 9:24 ꯄꯥꯁꯤ ꯐꯖꯅ ꯄꯥꯃꯤꯟꯅꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯄꯥꯔꯛꯀꯦ ꯆꯌꯣꯜ 60 ꯂꯦꯞꯂꯦ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯍꯔꯒꯤꯗꯃꯛ ꯂꯪꯖꯕ ꯂꯣꯏꯅꯕ ꯄꯥꯞꯀꯤ ꯑꯔꯣꯏꯕ ꯄꯨꯔꯛꯅꯕ ꯄ꯭ꯔꯥꯏꯁꯤꯠ ꯇꯧꯅꯕ ꯂꯣꯡꯕ ꯅꯥꯏꯗꯕ ꯙꯔꯃ ꯆꯦꯟꯕ ꯄꯨꯔꯛꯅꯕ ꯗꯔꯁꯟ ꯑꯃꯁꯨꯡ ꯋꯥ ꯇꯥꯛꯊꯣꯛꯄ ꯆꯨꯝꯅꯝꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯏꯕꯨꯡꯉꯣꯕꯨ ꯊꯥꯎ ꯅꯣꯏꯅꯕ ꯍꯥꯏꯕꯅꯤ ꯆꯌꯣꯜ 60ꯁꯦ ꯂꯦꯞꯂꯦ ꯍꯥꯏ ꯂꯦꯞꯂꯦ ꯍꯥꯏ ꯗꯤꯇꯔꯃꯥꯏꯟ ꯍꯥꯏꯕ ꯂꯦꯞꯂꯦ ꯍꯥꯏꯕꯅꯤ ꯀꯅꯥꯒꯤꯗꯃꯛ ꯗꯤꯇꯔꯃꯥꯏꯟ ꯍꯥꯏꯕꯁꯦ ꯀꯠ ꯑꯣꯐ ꯍꯥꯏꯕꯅꯤꯀꯣ ꯃꯥꯒꯤ ꯍꯤꯕ꯭ꯔꯨꯒꯤ ꯃꯤꯅꯤꯡ ꯂꯦꯞꯂꯦ ꯀꯅꯥꯒꯤ ꯃꯤꯁꯤꯡ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡ ꯖꯤꯍꯨꯗꯤꯁꯤꯡꯒꯤꯗꯃꯛꯇꯅꯦꯕ ꯍꯦꯡꯀꯣ ꯑꯁꯦꯡꯕ ꯆꯍꯤ 490 ꯀꯣ 490ꯁꯦ ꯀꯅꯥꯒꯤꯗꯃꯛ ꯖꯤꯍꯨꯗꯤꯁꯤꯡꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯦꯕ ꯗꯥꯅꯤꯌꯦꯜꯗ ꯈꯪꯍꯟꯕꯅꯦ ꯀꯔꯤꯒꯤꯗꯃꯛ ꯂꯦꯞꯄꯤꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯍꯔ ꯖꯦꯔꯨꯁꯥꯂꯦꯝ ꯃꯥꯡ ꯇꯥꯛꯇꯨꯅ ꯂꯩꯔꯦ ꯂꯥꯏꯁꯪ ꯃꯥꯡ ꯇꯥꯛꯇꯨꯅ ꯂꯩꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯗꯨꯒ ꯂꯪꯖꯕ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯇꯧꯕ ꯄꯥꯞ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯕ ꯄꯥꯞꯇꯣ ꯃꯗꯨ ꯂꯣꯏꯅꯕ ꯑꯗꯨꯒ ꯄꯥꯞꯀꯤ ꯑꯔꯣꯏꯕ ꯄꯨꯔꯛꯅꯕ ꯃꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯖꯦꯕ ꯑꯗꯨꯅ ꯂꯦꯞꯄ ꯍꯥꯏꯕꯁꯤꯒꯤ ꯗꯤꯇꯔꯃꯥꯏꯟ ꯂꯦꯞꯄ ꯍꯥꯏꯕꯁꯤ ꯍꯤꯕ꯭ꯔꯨꯒꯤ ꯋꯥꯍꯩꯗꯗꯤ ꯀꯠ ꯑꯣꯐ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯀꯛꯊꯠꯄ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯆꯍꯤ 60ꯁꯦ ꯏꯖꯔꯦꯜꯒꯤꯗꯃꯛ ꯑꯈꯟꯅꯅ ꯀꯛꯊꯠꯂꯦ
ꯑꯗꯨ ꯀꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯀꯛꯏ ꯍꯥꯏꯕꯁꯤꯅꯦꯕ 490ꯁꯤ ꯀꯗꯥꯏꯗꯒꯤ ꯀꯛꯀꯅꯤ ꯑꯗꯨꯅ ꯇꯥꯏꯝ ꯄ꯭ꯔꯣꯐꯦꯁꯤ ꯃꯇꯝꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯍꯥꯏꯕꯁꯤ ꯃꯇꯝꯗꯒꯤ ꯀꯛꯀꯅꯦꯕ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ 8:14ꯒ 9:24 to 27 ꯂꯤꯡ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ 490ꯁꯤ ꯀꯗꯥꯏꯗꯒꯤ ꯀꯛꯀꯅꯤ ꯆꯍꯤ 22,300 ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯀꯛꯊꯠꯀꯅꯤ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯆꯍꯤ 150ꯁꯦ ꯏꯖꯔꯦꯜꯒꯤꯗꯃꯛ ꯈꯟꯗꯣꯛꯈ꯭ꯔꯕꯅꯦꯕ ꯑꯇꯩꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯁꯨꯝ ꯋꯥꯍꯩꯒꯤ ꯑꯥꯔꯊ ꯈꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯄꯥꯞ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯂꯪꯖꯕ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯏꯖꯔꯦꯜ ꯃꯁꯥꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯞ ꯇꯧꯋꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ 70 ꯏꯌꯔ ꯆꯍꯤ 60 ꯆꯨꯝꯅ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯗꯨꯒ ꯑꯩꯗꯤ ꯑꯣꯏꯅ ꯃꯈꯣꯏ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯃꯈꯥꯗ ꯆꯠꯂꯤꯕꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨ ꯃꯁꯤ ꯀꯩꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯃꯥꯏꯆꯣꯛ ꯃꯌꯥꯝ ꯊꯥꯔꯦ ꯃꯗꯨ ꯏꯟꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯂꯥꯟꯍꯧꯕꯗꯣ ꯂꯣꯏꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯃꯁꯤ ꯂꯩ ꯇꯨ ꯃꯦꯛ ꯑꯦꯟ ꯐꯣꯔ ꯁꯤꯟꯁ ꯄꯥꯞꯀꯤꯗꯃꯛ ꯄꯥꯞ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯣꯐꯔꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯒꯗꯤ ꯁꯥ ꯍꯥꯠꯄ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯁꯤꯟ ꯑꯣꯐꯔꯤꯡ ꯃꯔꯨꯑꯣꯏꯅ ꯁꯤꯟ ꯑꯣꯐꯔꯤꯡꯁꯦ ꯃꯁꯤ ꯂꯣꯏꯅꯤꯡꯉꯥꯏꯒꯤꯗꯃꯛꯅꯦꯕ ꯑꯗꯨ ꯃꯁꯤꯒꯤ 70 ꯋꯤꯛꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯁꯥ ꯀꯠꯇꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯅꯦꯕ ꯃꯗꯨꯒꯤ ꯃꯊꯛ ꯀꯅꯥꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯟꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯄ꯭ꯔꯥꯏꯁꯁꯦ ꯇꯧꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯦ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕ ꯑꯣꯏꯔꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯌꯦꯡꯅꯕ ꯑꯣꯏꯔꯝꯕꯗꯣ ꯑꯃꯨꯛ ꯏꯁꯣꯔꯒ ꯆꯥꯟꯅꯅꯕ ꯀꯩꯗꯧꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞꯒꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯊꯤꯡꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯄꯨꯟꯌꯥ ꯆꯪꯖꯔꯒ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯀꯟꯁꯤꯂꯦꯁꯟ ꯄꯨꯔꯛꯑꯦꯕ ꯑꯗꯨꯒ ꯃꯊꯪꯗꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯙꯔꯃ ꯆꯦꯟꯕ ꯄꯨꯔꯛꯄ ꯂꯣꯝꯕ ꯅꯥꯏꯗꯕ ꯙꯔꯃꯁꯦ ꯀꯃꯥꯏꯅ ꯄꯣꯔꯛꯏ ꯄ꯭ꯔꯚꯨꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯦ ꯄꯨꯛꯅꯤꯡ ꯍꯣꯡꯅ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯙꯔꯃ ꯆꯦꯟꯕ ꯄꯤꯕꯤꯌꯦꯕ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯄꯥꯞꯄꯤ ꯑꯩꯈꯣꯏꯗ ꯙꯔꯃ ꯆꯦꯟꯕꯁꯦ ꯄꯨꯔꯛꯑꯦꯕ ꯃꯗꯨ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯒ ꯚꯤꯖꯟ ꯗꯔꯁꯟ ꯑꯃꯁꯨꯡ ꯋꯥ ꯇꯥꯊꯣꯛꯄ ꯆꯨꯝꯅꯕ ꯍꯥꯏ ꯗꯥꯅꯤꯌꯦꯜꯗ ꯄꯤꯔꯤꯕ ꯃꯥꯒꯤ ꯚꯤꯖꯟ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯑꯁꯦ ꯑꯔꯣꯏꯕ ꯃꯇꯝꯒꯤꯗꯃꯛ ꯆꯨꯝꯅꯝꯅꯒ ꯊꯝꯅꯕꯅꯦꯕ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 12ꯇꯣ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯒꯅꯦꯕ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯆꯨꯝꯅꯝꯗꯅ ꯊꯝꯃꯣꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯃꯊꯪꯗ ꯑꯔꯣꯏꯕꯅ ꯇꯨ ꯑꯦꯅꯣꯏꯟ ꯗ ꯃꯣꯁ ꯍꯣꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯏꯕꯨꯡꯉꯣꯕꯨ ꯊꯥꯎ ꯇꯩꯅꯕ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯊꯥꯎ ꯇꯩꯕ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯥꯎ ꯇꯩꯕ ꯃꯇꯝꯗ ꯃꯥꯁꯦ ꯀꯌꯥ ꯑꯣꯏꯔꯦ ꯃꯦꯁꯥꯌꯥ ꯍꯥꯏꯕꯗꯤ ꯈ꯭ꯔꯥꯏꯁ ꯍꯥꯏꯕꯗꯤ ꯑꯅꯣꯏꯟꯇꯦꯠ ꯋꯥꯟ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕ ꯍꯥꯏꯕꯅꯦꯕ ꯃꯗꯨ ꯑꯣꯏꯔꯛꯅꯕꯅꯦꯕ ꯑꯗꯨꯅ 490 ꯏꯌꯔꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯎꯁꯤꯟ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯅꯤ ꯖꯤꯍꯨꯗꯤꯁꯤꯡꯅ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯇꯧꯕ ꯂꯥꯟ ꯃꯈꯩꯁꯨ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯍꯥꯛꯄꯨ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯊꯥꯎ ꯇꯩꯕ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯐꯪꯒꯅꯦꯕ ꯃꯗꯨꯅꯤꯀꯣ ꯃꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯐꯦꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯖꯩ ꯑꯩꯈꯣꯏ ꯃꯁꯤꯡ ꯊꯤꯕ ꯑꯃꯨꯛ ꯍꯧꯔꯁꯤꯀꯣ ꯀꯥꯜꯀꯨꯂꯦꯁꯟ ꯀꯃꯥꯏꯅ ꯍꯣꯠꯀꯅꯤ ꯍꯥꯏꯕꯁꯤ 457 457 BCꯁꯤꯅ ꯃꯥꯒꯤ ꯕꯤꯒꯤꯅꯤꯡ ꯗꯦꯠꯅꯦꯕ ꯑꯗꯨ ꯍꯧꯔꯁꯦꯕ ꯍꯥꯟꯅ ꯄꯥꯔꯁꯤꯀꯣ 925ꯗ ꯃꯔꯝ ꯑꯗꯨꯅ ꯈꯪꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯥꯎ ꯖꯦꯔꯨꯁꯥꯂꯦꯝꯕꯨ ꯍꯟꯖꯤꯟꯅꯕ ꯁꯥꯒꯠꯅꯕ ꯌꯥꯊꯪ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯗꯨꯅ ꯃꯄꯨꯝ ꯑꯁꯤ ꯐꯥꯎꯕ ꯆꯌꯣꯜ 8 ꯑꯃꯁꯨꯡ ꯆꯌꯣꯜ 92 ꯑꯣꯏꯒꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯈ꯭ꯔꯥꯏꯁꯇ ꯃꯦꯁꯥꯏ ꯍꯥꯏꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯎꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯌꯣꯜ 64 ꯑꯍꯥꯟꯕꯒꯤ ꯆꯌꯣꯜ 8 ꯑꯃ ꯑꯗꯨꯒ ꯃꯊꯪꯗ ꯆꯌꯣꯜ 62 ꯑꯃ ꯄꯨꯟꯁꯤꯜꯂꯒ 64ꯒꯤ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇ ꯑꯣꯟꯒꯅꯤ ꯑꯗꯣ ꯃꯁꯤ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯃꯁꯤꯒꯤ 70 ꯋꯤꯛ ꯄ꯭ꯔꯣꯐꯦꯁꯦ ꯆꯌꯣꯜ 8ꯒꯤ ꯄꯦꯔꯣꯠ ꯑꯃ ꯑꯗꯨꯒ 62 ꯄꯦꯔꯣꯠ ꯑꯃ ꯑꯔꯣꯏꯕ ꯍꯞꯇꯥ ꯑꯃꯒꯤ ꯄꯦꯔꯣꯠ ꯑꯃ ꯑꯍꯥꯟꯕꯒꯤ ꯆꯌꯣꯜ 8ꯁꯤꯗ ꯍꯥꯏꯗꯤ ꯆꯍꯤ 94ꯁꯤꯗ ꯀꯔꯤ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯁꯦꯕ ꯍꯥꯏꯔꯤꯕ 457ꯗꯒꯤ 49 ꯈꯥꯏꯗꯣꯛꯑꯒꯗꯤ 408 BC ꯇꯥꯏ ꯍꯥꯏꯔꯤꯕ BCꯗ ꯀꯩꯗꯧꯏ ꯖꯦꯔꯨꯁꯥꯂꯦꯝꯁꯦ ꯁꯥꯒꯠꯄ ꯑꯃꯁꯨꯡ ꯃꯁꯤꯗ ꯃꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯙꯔꯃꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯍꯧꯔꯦꯕ ꯆꯦꯛꯄꯜ ꯁꯥꯕ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯔꯦꯁꯇꯣꯔꯦꯁꯟꯒꯤ ꯊꯕꯛꯁꯦ ꯂꯣꯏꯈ꯭ꯔꯕꯅꯤꯀꯣ 408 BCꯁꯦ 8 BC ꯃꯇꯝꯗ ꯑꯗ 15ꯗꯅ ꯆꯦꯛꯄꯜ ꯁꯥꯕ ꯅꯦꯍꯦꯃꯤꯌꯥꯅ ꯃꯥꯒꯤ 444 BCꯅꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯍꯟꯊꯔꯛꯑꯕꯅꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯑꯃ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ 408ꯇ ꯖꯦꯔꯨꯁꯥꯂꯦꯝ ꯆꯦꯛꯄꯜ ꯁꯥꯕ ꯀꯔꯤ ꯀꯔꯥ ꯑꯍꯥꯟꯕꯒꯤ 49 ꯏꯌꯔꯁꯤꯗ ꯂꯣꯏ ꯂꯣꯏꯈ꯭ꯔꯦꯕ ꯃꯁꯤꯃ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯗꯦ ꯑꯗꯨ ꯃꯊꯪꯗ ꯌꯦꯡꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯦꯁꯤꯌꯥ ꯈ꯭ꯔꯥꯏꯁ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯉꯁꯥꯏꯒꯤ 69 ꯋꯤꯛꯁ ꯍꯥꯏꯕꯅꯤꯀꯣ 69 ꯋꯤꯛꯁꯦ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯑꯁꯤ ꯑꯩꯈꯣꯏꯅ 483ꯗꯒꯤ 69 457 BCꯁꯦ ꯈꯥꯏꯗꯣꯛꯑꯁꯦꯕ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗ 26 ꯐꯪꯉꯦ ꯑꯩꯈꯣꯏꯅ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯆꯍꯤ 27 AD ꯂꯩꯔꯦꯕ 27 ADꯁꯤꯗ ꯃꯦꯁꯤꯌꯥꯁꯦ
ugani the message shall be have never maji urani 27 da kana akhona kai gidamuk 27 oribna have matanda akhona BC ga AD gi marakta 0 year laite ba have di sumaina laeba 3 BC 2 BC 1 BC 1 AD 1 BC ga AD ja common weba masi marakta 0 laite ba adun maram mundina chahi ama ngangeba haidi BC dagi AD chahi je khaidoku matanda ama hapsin gada baneba BC de BC खातो उधर हाप्स लोहे बादन कुंतरे तारे कुंतरेक्ता करी थोए प्रभु यीशु ख्रिस्त जे थवाय असेंग बना जोरान तोरेंदा इसिंग दे लुपे कारको मदन थवाय असेंग बना मंगोंद को थाव नो बिरेवा आदुन मरम मदन माचे यीशु जिना ख्रिस्त हाइबदे मसाया हाइबदो मा ओइरख्रेबा अदुने मसिगे प्रोफेसी अमरु ए 27 AD दा मसाई सही कुंत्रा मुक सुबम मतम अदुना प्रभु यीशु ख्रिस्त जे करम सही दे पोयादे 4 BC side the boy have ma contrast moment the baptized or looked and a quenting biro a madudi detail hijack right my am the Kangarabina. A moving say Karamba matanda Jisu Christa Signi have je Masigi Maramon Pire Masigi Masidanico the 9 Kudamana 27 26 27 they give Protestants in the Lana Handa Hokreva the Bokonishing the Adugus Pazico Sayol Humpunitogi Matung the Masibu Takani Chayol Himpunito have the 27 AD gi matungda Chayol Humpunito having a sagi Han bigi Chayol Tare Amalegre, Adugi Matung Chayol Humpunito Puna Chayol Humpumapan have the Adugi Matung had the AD 27 the Kim Matung the Mark Kakani Hatkani have never Adubu Mahak Masagi the Magnati Pravuna Sib the Masagi the Magnati Kumiangi the Moktaneva Unko Mana Lak with the Judish in the Pool the Lagazu अखोई म्यांग बितन अदुगा लाखदब लुसिंग मदुगी मिसिंग ना सर अमसुंग असेंग मफम मांग ताहनगनी मसी एना कोना फतना एक्सप्लेन तरोके अदुगा मदुगी अरोइबे सिंग सा ओइगनी लान अदुगी अरोइ पाव मांग तापा थोंगना लेबले हाबिसने बिसनाउसा मसी लेरे अगी मथंग दमु मसी मरमदा सिगी मरमदा मखना फजना मु हंदर के बिसनाउसा अदुगा अखोना 27 दे मु पाजे सिगी Matam light on a massy happy paraga, Queen Saracom in the Jedu, Matangdam, Haja, Duga Sida 27. Aduga Mahana Sewell Amakidam me, Ayambago, whatever selling Aduna Mahana have Sikanano Messiani, Aduba Ayamba Protestants in Aduna Ayamba mission and Mahana have the Antichrist near Hanamana, Ayam and Low Aduna Taste Nausa, Masigim the Matanga Patanam, Hajarekeko. Mahana de Christian, me Ayambaga. Warem na basi Chayol Amagidam 27 day na 27 IBD Edilere Masida 69 legre Chayol Amawali Chahi Tareniko Masi 27 the Tare Hapsalagadi 34 AD Powers Masi Mana Warem na Basu Kudamana Warem na Kabananja Abraham the Pay Madu Judicing a Sam Poneva Adu Warem na Budu Kano Kona confirm to Nabu Sessala Nabra Mahana Hapta Amjimun is just another Tabuk whenever. In the midst of the week, however, Seoul, Aroiba Seoul, Amazigi, Maya the Hamnico. He still calls the sacrifice and oblation to Caesar. A Seoul Adugimai, the Mahan Iraq Pumson Casabat Hongani, Hamni. Iraq have the Quinasaka Lagata Wudo, Lepan Ginam become Nepali. Pravuno cross a pumpkin, serious, Hibamatandi, Loina Hana, Pravu, Kudum can be Mokum, Lakan, and Say Yao, Katpasaka, President, Taiv. Pravuno courses Sigam Matun di Masimakatana, Taubatar Kalaitre, Maduna Maram, Uduna, Jerusalem with Tempando, Adu Power, Pagi Prada, my Matakana Makapa, Segari the neighbor. Silere and Kai Damakton had and for the overstating of nation has made desolate. Maram di Kaino Masi, Pohondu Kaino, I di Lepalani, Adugamana Taudishi Kaino di Israel Massassin the Tauri, but took up a tabuching a door, Maduna Marum within Jerusalem, the Makta Even the Makata the Tukuts of a single Sadamang that see Manipukatan Tana for Legini, Lekrab, Mang Badu, Mang Tana, but to give the power I have named. Dr. Massini, Aduna, Equina Masigi, Robert Sache, Pazanam thing Yeminazeva, Lakona, Kona Masigi Sacham thing Yeminaz, Samna has a 457 BC down. Decree Tokre, Jerusalem, Muhana Sangana Bukundalitana, Duga Han Bugit Sayol. Han bagi on 49 year hari aru masih 40 item masih puna mong hari sekpal saba kari kara lo sangre sekpan saba di nemai gi matanda 445 BC da o masih gi sekpan saba gi thabuk to malo ikreba adu da ye muk 7 week ki matanda 62 weeks saba di puna 69 week masih mu
hapa matamda 27 AD fange 27 da Jisu Christ je baptize tore aduga akon begi se olama adugi mayaida Christ je sire habdi 27 ga 34 gi mayadi 27 28 29 30 go 31 31 habjina nakana masina mai chap chai 31 AD da Prabhu Jisu Christ je course ta pang ting ding sikre sinausa masine ba aduna mathangda mu masigi maramda ina fazana amu haijare ke sinausa aduna ayamba protection sina 444 BC degi laure adudagi mu mokhoina gap theory se mokhoina laure aduga masida paliba mahangna confirm to guni ma habje antichrist ne haina chaleba aduna aduga 7 years combine lakuno masi lali khole habje maramda koina mathangda amuk punna fazana mu hangkana mathangda fazana yengmine se sinauno matam yamna sangado maram moiduna ina tension jarege warobura mathangda mu fazana mathanggi video da mu haidiba mamangi mayamje loina samjalaga akonbegi part moroina khoina 20 25 26 27 je masida mayamna tangna riba mayam protection singna tangna riba mayam asum sumda ekhoi bible gi matungna lepkadawni masigi matungna ekhoi yengmina se sinau chanda khoi anobu erga subscribe to view aina Wednesday kudingi amasung Saturday kudingi video thaga charakani aingonda ju support to view subscribe to ruga support to view like comment to view adu maru mapang ju share to view akhoi bible gi achumdu kaktani aina share to jariba adu aina ngambada lakoni yaning deba kari kra lairaga su hangning ba lairaga su adum hangbira o haina ina mayamda hajadi prathana tokse sagada lebi pa yam thaga sare akhoi ngasi Messianic Prophecy akhoi Prabhu Jisu Christa akhoi Prabhu Jisu Christa na tang panda lakpa mangna laiming nobo mangna siba haidiba sigi maramda akhoi khitang tamme aduna tamkiba khudima se pap tahan view pai sho aduga akhoi masi chum asumba chana paidana lakchanan view aduga konbegi chei masina Prabhu Jisu na lakting identity Christ ki matamdani lawgani khokana na kana masina yam takpidi masigi maramda ju mathangi naina bata patana bata hanbanga man biyan Prabhu Jisu gi khulumjari amen.